Thaina mamangai matam amada Lukrabi amagi masanupi ahum leirame. Masanupi ahal ibem haldi asuki matik isau kanbi suningdabi oirame. Masanupi yaime ibe yaimasu adu mangai nupadawna tawraga yung koiba hairamde. Adubu masanupi atombi ibi tombi edudi masak mataw haire yengba mifam hongma ngamdabi oirame. Tabay ingkang haire mana haitaba mata leiramde yamnasu ingtablame. Nongmagi numita Lukrabi aduna kaithel halakpada haizampet masamada asoba linnamana yanthaduna Lukrabi adugi lambi thachillame. Lukrabi adu lambidu linna soba laireladuna thasinduna thamba aduda upai leita nagi atami lakpra haina yengjarame. Adubu laibak thibadi tansaduda lamza oduda kanasu laglamde. Lukrabi adu linnaduda makutlonaduna he lairaba lairen tu alabi Lukrabi aigi lambi sida thatokpiyuba. Asi haiduna Lukrabi aduna lin asoba lairen aduda mahaki lambiu thadokpiyo haina haijarame. Mahakna miluda pirang ihawnana haijariba adu lin asoba lairel aduna tangak yenglaga taibang mirolda. He Lukrabi, nahaki lambi asi thadok hairabadi nahakna aigi aningba aigi apama khangna ifamda sinaba tabani. Nahakna aigi aningba apama thunganba ngamlabadi aina nangi lambi ase soidan thadokani. Lin asoba lairel adugi wadu tabada Lukrabi adu ngahak wakhal tawduna leirame. Aigina haina leijaba haibabu apikpa yumdokpo aduga isanupi ahum adugatani. Kanate isanupi ahal suningdabi ada lairel sida thajarage haina hekta haijilaki. Asi haiduna Lukrabi aduna lin asoba lairel aduda masanupi ahal ibem halbu thajarage haina hairaklame. Lin asoba lairel adudi Lukrabi adugi mapuningda khalliba adu hotrong hona urame. Aduna sauna Hey, Lukrabi, aibu yamna pangwa maluraba. Nasanupi suningdabi isaw langbi adubu aingoda pisingi honariba adubo. Lin asoba lairel adugi wadu tabada Lukrabi adu masadu khokdak charame. Karamna linduna masanupi ahaldu suningde isaw langbini haina khanglibano haina khalame. Mahangna amu asum khalakpada masanupi yaima nupa manbi adu oina thasarage haina khalame. Aduna lin asoba lairel aduda masanupi yaimadu lawro haina hairame. Madu tabadasu lin asoba lairel aduna sauna. Hey, Lukrabi, nangise matoinaribra ha? Nasanupi yung koiba haitabi nupa manbi adu waingoda pisinga tawribadi. Lin asoba lairel adugi wadu tabada Lukrabi adudi amukka hena pakatna mahakna khanba pumba lin asoba lairel aduna karamna khanglibano khanna yamna pakatjarame. Adubu mayum haningbagi wakal asum tarokpada masang mataw fajabi suba nombi kanbi masanupi atombi ibitombi du oina thajarage haina khalame. Mahangna khalliba adumak lin asoba lairel aduda hairame. Hantakti Lukrabi adugi wadu tabada lin asoba lairel adu harauna. Adunidana masang mataw sangkhonbi su nomba kanbi silam sitha khangbi nasado adu oiradi aisu yaridana. Phare ai nangi lambi ase Tharake. Adubu haujima aisu nangi nayumda nasanupi ado yengbu oina nangi natung illadabani. Lin asoba lairel adugi wadu tabada Lukrabi aduna pakhatna. Mangle adumna kalaglabadi isanupi ado pakhatuna yaraklara. Hana amukta isanupi do themkige. Lukrabi adugi wadu tabada lin asoba lairel aduna nogladuna. He Lukrabi, natak tawganune madugidamang nangna thoina waru. Asi haiduna kudak aduda lin asoba lairel adu sungpiral saraba tamba oiba amagi saktamda onthoraklame. Madu ubada Lukrabi adudi ngakpana loirame. Matamduda lin asoba lairel aduna mahak masamaksi asamba lin natte linning thaugi amata yauzaba masanupani hainasu masak taklame. Aduda sunatana mahakna tawningbata tawba mi onge hairabasu lin onge hairabasu ingamta ngami haina tamlame. Wadu tabada Lukrabi adu ngangkhai leitana haraujarame. Aduna mamak oigadawriba linning thaugi masanupa aduga wakhal nungaina mayumda halaklame. Makhoi anina sum lakpana kona thangda mayum yoraklame. Matamduda Lukrabi masanupi atombi ibitombi adu mama ibi amana kaitheldagi halakpagi makhol tabada mamadu waramlani pot thabige haina imungdagi senthoraklame. Adubu mahakna mapanda tholakpa matamdadi magi khaw adu masak khangdaba nupa amana yanduna purakliba adu urame. Madu ubada ingangakna mama Lukrabi adu to onsinduna Ima
Madi kanano? Hana su amukta ude. Akoigi sida kaidawa laklibano. Lin Ningthaugi masanupa adudi Ibetombi ubadagi Ibetombigi fazaba aduda pungaw ngawrami. Adugi sumathakta amuk koitom laba khonjelu tabada mahakti tarang amada lairami. Matamduda lukhrabi aduna tapna Ibema lambida aibu asoba lin amana thachinduna satpa yadana thami. Matamduda ibungo asina aibu lin adudagi kallibani. Adunane aina nangbu mangonda thajarage hainane puraklibani. Asi haiduna lukhrabi aduna masanupi aduda wari khara semdoklaga tamlami. Ibetombi sumamana tamliba aduda thajarami. Aduna nupa ado linni haibadi mahakti khangjaramde. Mamabu kanbibani khanduna mamana nupa aduda thajaba haiba adusu yarami. Asum tawna khulgi ahal ama ani yawhallaga laigi soitanaba mawongda Ibetombiga lin nupa aduga luhonglami. Makoyani luhonglaba matung Lin Ningthaugi masanupa adudi makoygi mayum aduda khongai sanduna nungaina fammaga sabaga tumbaga tawduna lerami. Aduga imung manunggi thabak khudingna Ibetombina loina surami. Adum oinama Ibetombiga Lin Ningthaugi masanupa aduga yamna nungsi sanana leirami. Makoyani na nungsi sanana leiba adu ubada Ibetombigi masi ani adudi kalakpana lurami. Ibeyaina masi ahal Ibemhal do onsilaga ichya Ekoi imana tauriba sibu karino. Aidi sauningmana lore yemo. Masi ekoi ani leina atombi asi hana nupa amada luhongbiba ase asan mirai naibagi thawongnida. Ibemhal su saurap tawna aisu sauribanina ina hanta ekoi imagi thawong ase natte imana asumna tawrabanina anga ani sinadi ekoi ani usikadra haibanida aisu yamna pendeda. Asi haiduna makoi ani do mamabu su warahna wari saram. Asumna wari sarambadagi makoi anigi wakhalda fattaba wakhal ama khalaklami. Masi manaw anido karam tawraga manaw nupigi nupa aduga khatnahansige haina khalami. Makoi anina asum khalakpada manaw nupigi nupa aduna thabak amata sudana leiba adu mamada insinduna manaw nupida nganghansi haina khanarami. Masi manaw anido kumna khanaraba tungda manaw nupi atombi aduga mapuroibaga leitringai tanjada Mama Ibema lukrabida manaw nupida magi nupana thabak sudana phamja saduna leiba adu ngango haina sinarami. Lukrabi adusu masanupi anigi wa lauraduna masanupi atombina thabak wana hanjilakpa matam aduda isau langlap tawna. Imagi Ibema masida nangna hanubi amagumna ngayak phawba pothaba sangda kanna sunomli. Aduga nangi nupa aduna nangi nasanupaga samanari tawriba. Karigumba amata sunomdana khongkai salaga phamja saduna leirib khara sunomo hayune nangbo. Ibetombi su thabak wana halaklaga mamana adumna isau langlakpa aduda sauningbana loirami. Ima naya nupa asi imana pamena purakhiba natro hawjikti katal olaba matamsida pamdrabo aina wanaga chatlubane ngahakta pothagida ima. Asi haiduna Ibetombidu imungda sauna sangkhiram. Ngasaidagi lomduna tariba masi anidudi Ibetombina mapuroibapo kangkhatpa manba wangang aduda makhoi anigi thoksina dumai paktre khanna paithoktuna leirami. Adubu ngaihaki tungda Ibetombidu mapuroibaga kanna launaba horaklami. Madu tabada masi ani adudi yengnaraga makhoina kapa tenda matai manawdu khatnare khanna rauzarami. Numit adugi matungdagi Ibetombisu masi aniga mamagana insinbadagi isau irang kanbinupi oiraklami. Lin Ningthaugi masanupa adusu magi loinabina isau irang kankhalakpa aduda leiba hainadaba haibadu oiraklami. Aduna nongmadi masu sauduna leiba ngamlaroi haina magi nupida sauna mayumda halani hairamlaga yumdudagi thokhiram. Matamduda Ibetombidi magi nupadu saubagi pangang ngangjaribani haina khalami. Asomdana Lin Ningthaugi masanupa adusu sauna lukrabi adugi mayumdagi fana sanga thoraklami. Mahangna asum sauna lakpada mahaki mamangda lin amuba amana faizilaklami. Aduga nolukpa matau uttuna mazaibungo leitrabada ekhoigi leiba adudi kangkhong saiba haibadu oire. Ai idaire nangna hairiba adubu kaino mayek sengna tam. Lin amuba aduna nolukpa matau aduma udna makoigi leiba adudi hauji yeknaba khairoisingna landabada lin amata khangma ngamdre haina tamlami. Madu tabada Lin Ningthaugi masanupa adu pakhatna hai idaire adudi thunama irebak tamna satnaba tawsi. Asi haiduna makhoi anidu thunama makhoigi leibak tamna laklami. Makhoi anina taha lakpana makhoigi leibak aduga taibang miramlenga dainaba ngamkhai aduda yauraklami.
ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯆꯪꯅꯕ ꯊꯣꯡ ꯑꯣꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗꯤ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯊꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯒ ꯂꯤꯟꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯎꯄꯥꯏ ꯂꯩꯇ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯤꯟ ꯑꯃꯨꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯊꯥꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯒ ꯇꯥꯏꯅꯕꯒꯤ ꯃꯊꯣꯡ ꯑꯣꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯐꯨꯟꯖꯤꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯂꯕꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯣꯏꯗꯅ ꯇꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦ"꯫ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯒ "ꯀꯔꯤ ꯂꯝꯕꯤꯅꯣ ꯂꯩꯔꯤꯕꯣ?" ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯗꯕ ꯃꯥꯟꯕ ꯑꯗꯨꯗ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯅ ꯊꯥꯏꯅ ꯃꯄꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯝꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯝꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄꯗ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯈꯟꯅ ꯃꯀꯣꯛ ꯉꯥꯎꯅ ꯊꯦꯡꯅꯕ ꯁꯥꯁꯤꯡꯗ ꯄꯇꯥꯜ ꯍꯥꯏꯗꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ꯫ ꯀꯅꯥꯃꯠꯇꯅ ꯈꯪꯏ ꯀꯧꯕꯗꯤ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯔꯣꯝꯗ ꯆꯠꯀꯅꯤ ꯈꯪꯗ ꯂꯤꯟꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯕꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯇꯥꯜ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯑꯩꯗꯤ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦꯗ꯫ ꯊꯦꯡꯅꯕ ꯁꯥ ꯀꯌꯥꯗꯁꯨ ꯍꯪꯂꯦ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅꯁꯨ ꯈꯪꯏ ꯀꯧꯕꯁꯨ ꯍꯥꯏꯗ꯭ꯔꯦꯅꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨ ꯑꯗꯨꯗꯤ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯈꯪꯗꯕ ꯂꯩꯇꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯊꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯂꯤꯟꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯃꯥꯗꯤ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯑꯅꯤꯗ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯔꯤꯕ ꯑꯗꯨ ꯐꯥꯊꯅꯕ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦ ꯑꯅꯤꯗꯨꯗꯤ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯄꯩꯊꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯃꯆꯦ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯦꯔꯤ ꯄꯦꯔꯤ ꯅꯈꯣꯏ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯤ ꯏꯇꯩ ꯏꯅꯥꯎꯒ ꯈꯥꯏꯅꯕ ꯎꯔꯒ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯦ ꯑꯅꯤꯁꯨ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯅꯥꯎ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯃꯆꯦ ꯑꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯄꯦꯔꯤ ꯄꯦꯔꯤ ꯑꯃꯨꯛ ꯌꯦꯡꯗꯨꯅ "ꯅꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯅ ꯆꯩꯁꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗ ꯃꯥꯏꯀꯩ ꯈꯪꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯃꯗ ꯃꯉꯛꯇ ꯃꯪꯒ꯭ꯔꯥ ꯌꯥꯟꯕ ꯆꯍꯤ ꯌꯥꯝꯂꯕ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯃ ꯂꯥꯏꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯅ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯗꯤ ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯣ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯁꯤꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯍꯪꯂꯒ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯍꯟꯗꯛꯁꯨ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯒ "ꯑꯁ ꯏꯕꯣ, ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯕ ꯋꯥꯠꯂꯤꯅꯦ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯁꯤꯅ ꯇꯧꯔꯤꯁꯦ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯇꯣꯞꯄ ꯁꯥꯅ ꯈꯪꯕ ꯈꯔ ꯂꯨꯅ ꯊꯣꯛꯄꯅꯤ"꯫ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯖꯅ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯃꯪꯒ꯭ꯔꯥ ꯌꯥꯜꯂꯤꯕ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯤꯕ ꯑꯁꯤꯗꯤ ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯥꯏꯐꯦꯠꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯒꯦ꯫ "ꯐꯔꯦ, ꯆꯪꯁꯤꯜꯂꯒ ꯍꯦꯛ ꯍꯪꯂꯨ"꯫ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯁꯨ ꯑꯌꯥꯕ ꯄꯤꯔꯕꯗ ꯀꯣꯡꯂꯩ ꯊꯨꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯈꯠꯂꯞ ꯇꯧꯅ ꯄꯇꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯗꯤ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯤꯟ ꯑꯅꯤ ꯑꯗꯨꯗꯤ ꯌꯦꯡꯅꯔꯒ ꯀꯤꯅ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯈꯠꯄ ꯑꯗꯨ ꯎꯕꯗ ꯍꯧꯅ ꯅꯣꯛꯂꯝꯃꯕ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨ ꯅꯣꯛꯄ ꯂꯦꯞꯂꯒ ꯇꯞꯅ "ꯍꯣꯏꯅꯦ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯝꯗꯣ ꯑꯩ ꯈꯪꯏꯅꯤ"꯫ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯈꯪꯏ ꯍꯥꯏꯔꯛꯄꯗ ꯍꯔꯥꯎꯅ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗ ꯂꯩꯕꯥꯛ ꯑꯗꯨ ꯀꯔꯝ ꯍꯥꯏꯅ ꯌꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯂꯤꯟ ꯑꯅꯤ ꯑꯗꯨꯗ "ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯗꯨꯗꯕꯨ ꯍꯦꯛ ꯆꯠꯂꯕꯗꯤ ꯍꯤꯡꯅ ꯍꯜꯂꯛꯄꯒꯤ ꯋꯥ ꯂꯩꯇꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯤꯟ ꯑꯅꯤꯗꯨꯅ ꯇꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯆꯠꯅꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯄꯇꯥꯜ ꯂꯩꯕꯥꯛ ꯇꯥꯕ ꯂꯝꯕꯤꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯂꯝꯕꯤ ꯇꯥꯛꯄꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯟꯊꯗꯅ ꯄꯇꯥꯜ ꯂꯝꯕꯤ ꯂꯩꯕꯥꯛ ꯑꯗꯣꯝꯗ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯥꯏꯅꯊꯪꯗ ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯂꯩꯕꯥꯛ ꯑꯗු ꯌꯨꯝ ꯀꯩꯅ ꯅꯥꯜꯂꯤꯕ ꯌꯨꯝ ꯃꯊꯣꯜ ꯃꯊꯣꯜ ꯃꯌꯥꯝꯗꯨ ꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝꯅ ꯂꯣꯏꯅ ꯁꯥꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯐꯖꯔꯕ ꯌꯦꯡꯕꯗ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯗꯨꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤ ꯌꯨꯔꯥꯟ ꯐꯥꯎꯕ ꯄꯥꯏꯕ ꯎꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯂꯤꯟ ꯑꯅꯤ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯅ ꯉꯛꯅ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯁꯨꯛ ꯐꯖꯔꯕ ꯐꯨꯔꯥꯗꯔꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯨꯃꯤ ꯌꯨꯔꯥꯟ ꯐꯥꯎꯕ ꯑꯃꯠꯇ ꯄꯥꯏꯕ ꯎꯗꯦꯅꯦ꯫ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ?" ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ, "ꯏꯕꯣ, ꯃꯤ ꯂꯩꯇ꯭ꯔꯕꯗꯤ ꯐꯨꯔꯥꯗꯔꯥ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯃꯟꯊꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯀꯤꯟꯊ ꯀꯥꯏꯊꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯗꯨꯅ ꯅꯃꯤꯠ ꯅꯁꯤꯡꯉꯨ, ꯂꯣꯠꯂꯒ ꯑꯩꯈꯣꯏꯕꯨ ꯐꯥꯗꯧꯒꯤ ꯇꯧꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯅꯤꯡ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯝꯗꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯌꯥꯔꯛꯂꯒ ꯅꯨꯃꯤꯗꯥꯡ ꯆꯥꯛꯇꯥꯕ ꯑꯁꯤ ꯆꯠꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯨꯝꯅꯈꯤꯕꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯃꯌꯨꯝ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯇꯞꯅ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯄꯇꯥꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯃꯌꯨꯝꯗꯒꯤ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯐꯤꯚꯝꯗꯨꯗ ꯂꯤꯟ ꯑꯅꯤ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯂꯤꯟ ꯑꯃꯨꯕ ꯑꯗꯨꯅ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯃꯤꯔꯣ ꯁꯥꯔꯣ? ꯏꯗꯥꯏꯔꯦ, ꯑꯩꯁꯨ ꯈꯪꯗꯦ, ꯀꯥꯟꯅꯗꯦ, ꯑꯋꯥꯡꯕ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯁꯤꯗ ꯂꯨꯝꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯐꯝ ꯂꯩꯄꯨꯡ ꯑꯗꯨꯗ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯝ ꯏꯁꯩ ꯁꯛꯂꯤꯕ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯇꯥꯟꯊꯥꯗ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯤꯟ ꯑꯅꯤꯈꯛ ꯊꯨꯡꯂꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯇꯥꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯅ, "ꯍꯥꯏ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ." ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯅꯥꯏ ꯑꯗꯨꯁꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯤꯟꯒꯤ ꯁꯒꯥꯏ ꯑꯅꯤꯈꯛꯇ ꯂꯤꯟ ꯑꯅꯤꯗꯨ ꯌꯥꯜꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯃꯛ ꯂꯤꯟ ꯑꯅꯤꯗꯨ ꯃꯀꯨ ꯍꯨꯗꯣꯛꯂꯒ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯍꯤꯗꯥꯛ ꯁꯦꯝꯗꯣꯛꯎ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ, "ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯁꯤ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯗꯨꯃꯛ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯃꯁꯥꯗ ꯂꯩꯔꯤꯕ ꯍꯨ ꯑꯗꯣ ꯆꯤꯡꯊꯣꯛꯆꯒꯦ ꯏꯅꯤꯡꯊꯧ." ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯇꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯂꯤꯟ ꯑꯗꯨ ꯄꯨꯁꯜꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯃꯍꯨ ꯁꯤꯡꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯇꯥꯜ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯃꯆꯥꯗꯒꯤ ꯍꯨ ꯆꯤꯡꯊꯣꯛꯂꯕꯗ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨ ꯃꯆꯥꯗ ꯑꯅꯥꯕ ꯑꯌꯦꯛꯄ ꯄꯨꯝꯕ ꯀꯣꯛꯈꯤꯗꯨꯅ ꯃꯆꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯇꯥꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯨ ꯈꯩꯔꯣꯏꯁꯤꯡꯅ ꯂꯥꯟꯗꯥꯕꯗ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯇꯥꯒꯗꯕ ꯁꯪꯐꯝ ꯃꯊꯣꯡ ꯑꯣꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯁꯨ ꯐꯨꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯝꯕꯤ ꯇꯥꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯃꯗꯨꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯇꯥꯜ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯐꯔꯦ, ꯂꯝꯕꯤ ꯑꯗꯨꯕꯨꯗꯤ ꯇꯥꯛꯂꯒꯦ, ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯂꯥꯟ ꯄꯥꯡꯕ ꯌꯥꯎꯍꯜꯂꯒꯦ꯫ ꯇꯧꯕꯇꯕꯨ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯥ ꯑꯃꯗꯤ ꯂꯩꯕ ꯇꯥꯕꯅꯤ." ꯄꯇꯥꯜ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯇꯨꯡꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯇꯥꯜ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯤꯟꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯣꯡ ꯂꯥꯡꯂꯝꯕ ꯈꯩꯔꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯨꯝꯅ ꯍꯥꯠꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯥꯕꯨꯡ ꯂꯤꯟ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯂꯤꯟ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯍꯧꯔꯤꯕ ꯇꯥꯏꯕꯪ ꯅꯨꯄꯤ ꯖꯇꯥꯂꯣꯏ ꯑꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯏꯄꯥ ꯏꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯆꯥ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯔꯨꯈꯤꯒꯦ." ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯟ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫
ꯃꯇꯝꯗꯨꯗ ꯏꯕꯦꯝꯇꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯈꯗꯥꯡ ꯃꯦꯠꯂꯒ ꯐꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯦꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯇꯞꯅ ꯀꯧꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯕꯦꯝꯇꯣꯝꯕꯤꯁꯨ ꯃꯃꯥꯏ ꯅꯣꯝꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯨꯔꯣꯏꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯕꯦꯝꯇꯣꯝꯕꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯍꯥꯛ ꯂꯥꯟꯖꯔꯦ, ꯃꯇꯨꯡꯗ ꯏꯁꯧ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯕꯦꯝꯇꯣꯝꯕꯤꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯃꯥꯡ ꯅꯨꯄꯥ ꯑꯗꯨꯗ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯃꯩ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯃꯨꯡ ꯑꯗꯨ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯚꯥꯏꯕꯁꯀꯤ ꯋꯥꯔꯤꯁꯤꯡꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫